ꯁꯨꯃꯥꯏꯅ ꯁꯟꯊꯤ ꯃꯄꯥꯛ ꯍꯤꯟꯅ ꯈꯨꯠꯅ ꯁꯦꯝꯕꯗꯣ ꯑꯗꯨ ꯃꯩ ꯍꯥꯞꯄꯤ ꯃꯩ ꯊꯥꯗꯣꯏꯅꯦ ꯁꯤꯁꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤꯗꯣ ꯁꯤꯁꯦ ꯃꯌꯥꯝ ꯄꯨꯖꯥ ꯇꯧꯗꯅ ꯈꯣꯠꯇꯅ ꯃꯥꯏ ꯄꯣꯠ ꯄꯨꯔꯛꯑ ꯀꯠꯂꯤꯅꯦꯕ ꯁꯤꯗ ꯑꯩꯈꯣꯏ ꯍꯣꯂꯤꯒꯤ ꯃꯩ ꯊꯥꯕ ꯌꯦꯡꯕ ꯂꯥꯛꯏꯅꯦ ꯍꯥꯏ ꯑꯩꯈꯣꯏꯒꯤꯗꯤ ꯍꯌꯦꯡꯅꯦ ꯃꯣꯏꯒꯤꯗꯤ ꯉꯁꯤ ꯑꯣꯏꯌꯦ ꯁꯤꯗ ꯍꯥꯏ ꯑꯁ ꯃꯌꯥꯝ ꯐꯥꯎꯋꯦ ꯀꯩꯅꯤꯒ ꯃꯌꯥꯝ ꯂꯣꯏ ꯂꯩꯔꯦ ꯃꯌꯥꯝ ꯌꯥꯎꯁꯪ ꯃꯩ ꯊꯥꯕ ꯍꯧꯔꯦ ꯑꯩꯈꯣꯏ ꯄꯨꯅꯦꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤ ꯃꯅꯨꯡꯗ ꯑꯗꯨ ꯃꯩ ꯊꯥꯔꯦ ꯃꯩꯈꯨ ꯋꯪ ꯁꯛꯑꯦ ꯒꯤꯅ ꯁꯨꯃꯥꯏꯅ ꯄꯔꯦꯡ ꯂꯦꯡꯉ ꯏꯁꯤꯡ ꯍꯩꯕ ꯃꯩ ꯊꯥꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯂꯥꯏ ꯀꯠꯄꯗꯣ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯃꯣꯏꯅ ꯄꯨꯔꯛꯄ ꯏꯁꯤꯡꯗꯨꯅ ꯆꯥꯏꯊꯣꯛꯏ ꯂꯥꯡꯒꯅꯨꯁꯦ ꯇꯨꯗꯣ ꯑꯅꯤꯌꯥ ꯇꯨ ꯃꯩ ꯆꯥꯛꯑꯦ ꯇꯨ ꯂꯥꯡꯉꯦ Hello everyone, welcome back to our channel. mayam ngasidi yausang mai thaba numini ko akhoi manipurda adogi akhoi anyasu kainogi yausanggi attire ni se amta yengsite se amta yengsite se yam phajaradra mayam phanniya ka selise akhoi anyase mi be ka paire yausanggi paisa hamna ba se handaki dress sidi bobog indira na thabirakpani ko to ane yausang nangda ba thabire setle फ्री का से लिपसे मा हदक्ति कया कनो तौद्रे फ्री सुंबा से लिपदो मा एकता हैनदी ना लौथो ना तौरपने हुजिपुरी खरा यारे फने का जाम फुजी वांग पोनी नि फने कया सेदे को सि बेग से पाइबा से मानबा मोंग मानबा से फजई बेग से ना सारा नि ब्लान सु पैसा हापे पुपुना सु से आइगी ममागी पीरेगे से दाम त भिडियो न बिरो से मी दो या संगी नाग तेंग पीगे हरिबोला लाओ हरिबोला हे हरिबोला है हे होली है हरी है संगे पैसा पीने पे यार को हो से पैसा से लुपा सा भी ठोके से तो दोगी लो जियो को अदुगा सिदा हपचलो tăng तागे से 백도 항도네 또 같은 자니. सिदा हांदो से मा सिदा वीडियो येंगै बेनेबा 와 반타젤레 비디오 센세. से सिकैनो मा वीडियो दा ngau ले de से देखो से मैं होय का थोरे 세세세. मादिस माइ पाइगी ये सिदा हापा से 자 합질러. सिदा पैसा हापसल 합생그리. 마 पैसा 미야위니 यावे 근데. मी yang kai japin to hape सारा नि ब्लाना अदगी पुपुना सुलु पासाम हापे अदे ममान हापे से ना पादा सुनि से सि खुंदन रसि को 야 무슨 시야 야 부자이네 오늘. से 더비. से पाइरोइद्रा 시브나 투비 맞자. से टेक सेम to पाइसन को से ओनारे स्माइना सोमदै पाइदिबा सोमदै सान थे खाइ चतुइ 파니 ओनारे 시브 पाइ जे वाइ हाइ ना तुम ओनान पाइजो मणिपुरꯗ ꯂꯩꯔꯗꯤ ꯅꯥꯀꯊꯦꯡꯒ ꯆꯠꯄꯗꯤ ꯂꯤꯠ ꯇꯥꯗ꯭ꯔꯤꯕ ꯑꯉꯥꯡ ꯌꯥꯝꯅ ꯅꯨꯡꯁꯤ ꯁꯤ ꯑꯉꯥꯡꯁꯤ ꯄꯨꯔꯗꯤ ꯄꯩꯁꯥ ꯄꯤꯔꯛꯑꯅꯤꯅ ꯊꯤꯁꯦ ꯈꯔ ꯄꯤꯛꯇꯛ ꯇꯧꯔꯦ ꯃꯉꯣꯟꯗ ꯃꯥꯅ ꯍꯦꯟꯅ ꯆꯥꯎꯊꯣꯛꯈ꯭ꯔꯦ ꯗꯗꯣ ꯂꯥꯛꯁꯦ ꯌꯦꯡꯒꯦ ꯂꯥ ꯃꯌꯥꯝ ꯍꯥꯟꯅꯒꯤ ꯚꯤꯗꯤꯑꯣꯅꯤꯀꯣ ꯃꯃꯥꯡ ꯆꯍꯤꯒꯤ ꯁꯤꯗꯗꯤ ꯌꯥꯝ ꯍꯔꯥꯎꯅꯒ ꯐꯅꯦꯛ ꯐꯤ ꯁꯦꯠꯄꯁꯦ ꯌꯥꯏꯑꯕꯀꯣ ꯍꯟꯗꯛꯇꯤ ꯈꯔ ꯁꯦ ꯕꯕꯥ ꯍꯥꯞꯄꯒꯦ ꯁꯦ ꯅꯪꯗꯤ ꯊꯦꯡꯅꯛꯏ ꯄꯩꯁꯥ ꯄꯤꯌꯣ ꯕꯕꯥꯅ ꯄꯤꯕꯗꯤ ꯄꯥꯏꯀꯣ पैसा बेलू खंग्री खाले दीबको बिदो में ददा बेग से लौस सो इबानी येना सेरे ददा येन किलो म ओक तोरे हाजियो लेसाबी मचा लाओ से दुगा मपानदा से nga पुथोक si se khoi dodo se sidak sian khai jat padi kai ba ko lao budi ha duisu ikai
ꯑꯝꯇ ꯃꯃꯥꯡꯒꯤꯁꯦ ꯅꯨꯡꯁꯤꯗ ꯃꯃꯥꯡꯒꯤꯁꯦ ꯀꯌꯥ ꯅꯨꯡꯁꯤꯅꯦ ꯌꯦꯡꯉꯣꯅꯦ ꯐꯅꯦꯛ ꯁꯦꯠꯄꯁꯨ ꯄꯛꯆꯗ꯭ꯔꯣ ꯄꯛꯆꯩ ꯑꯗꯒꯤꯗꯤ ꯈꯨꯖꯤꯒ ꯁꯤꯕꯁꯦ ꯍꯔꯥꯎꯗꯅ ꯇꯧꯔꯤꯁꯦ ꯍꯟꯗꯛꯅ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯦ ꯍꯥꯏꯕ ꯇꯣ ꯈꯨꯖꯤ ꯈꯤꯇꯪ ꯁꯤꯕꯤꯔꯕꯗꯤ ꯐꯖꯗ꯭ꯔꯣ ꯈꯨꯖꯤꯗꯣ ꯆꯥꯗ꯭ꯔꯦ ꯃꯉꯣꯟꯗ ꯑꯗ ꯑꯩꯅ ꯂꯩꯒꯦ ꯈꯜꯂꯝꯕꯗꯣ ꯃꯥꯅ ꯌꯥꯔꯣꯏꯗꯧꯕꯗꯣ ꯃꯃꯥꯡ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯟꯗꯛꯁꯤꯅ ꯁꯀꯥꯛꯄꯤ ꯑꯣꯏꯔꯦ ꯇꯧꯔꯤꯁꯦ ꯍꯟꯗꯛ ꯍꯟꯗꯛꯀꯤꯅ ꯁꯛꯈꯨ ꯀꯥꯛ ꯑꯃ ꯉꯥꯡꯅ ꯌꯥꯗ꯭ꯔꯦ ꯗꯣꯗꯣ ꯌꯦꯡꯒꯦꯁꯦ ꯑꯣꯟꯁꯤꯜꯂꯣ ꯑꯁ ꯐꯅꯦꯛ ꯁꯦꯠꯂꯒ ꯑꯗꯨꯒꯤ ꯐꯤꯕꯝꯗꯣ ꯇꯧꯔꯛꯀꯅꯨ ꯃꯤ ꯅꯪꯕꯣ ꯊꯥꯕꯜꯒꯤ ꯔꯦꯗꯤ ꯂꯩꯔꯤꯅꯦ ꯉꯁꯥꯏꯗꯤ ꯐꯃꯨꯡꯗ ꯆꯣꯡꯈ꯭ꯔꯕꯅꯦ ꯃꯤ ꯊꯥꯕꯜ ꯆꯣꯡꯗꯣꯏꯅꯦꯅ ꯃꯥꯏ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯀꯩꯅꯣꯗ ꯆꯥꯛ ꯊꯣꯡ ꯂꯩꯔꯦ ꯏꯃꯥ ꯌꯥꯝ ꯐꯖꯩꯌꯦ ꯐꯤꯒ ꯂꯣꯏ ꯇꯥꯔꯛꯑꯦ ꯐꯤꯒ ꯂꯣꯏ ꯂꯪꯊꯔ ꯗꯣꯗꯣ ꯑꯩꯈꯣꯏ ꯗꯣꯗꯣ ꯅꯪꯒ ꯚꯤꯗꯤꯑꯣ ꯅꯝꯃꯤꯅꯦ ꯐꯤꯒꯁꯦ ꯄꯨꯔꯥ ꯈꯔ ꯉꯥꯛꯄꯤꯈ꯭ꯔꯦ ꯍꯥꯏꯕ ꯃꯥꯅ ꯂꯣꯏ ꯀꯩꯅꯣ ꯇꯧꯕ ꯑꯩ ꯌꯣꯡ ꯑꯣꯜꯂꯛꯄꯤ ꯚꯤꯗꯤꯑꯣ ꯅꯝꯃꯤꯅꯦ ꯍꯥꯎ ꯑꯝꯇ ꯌꯥꯋꯣ ꯑꯝꯇ ꯌꯥꯋꯣ ꯑꯗꯒꯤ ꯑꯩꯅ ꯅꯨꯄꯥꯅ ꯐꯨꯔꯛꯑꯅꯤ ꯑꯩꯅ ꯗꯣꯗꯣ ꯇꯧꯒꯅꯨ ꯃꯦ ꯅꯪꯕꯨ ꯊꯨꯕꯤ ꯃꯆꯥ ꯍꯥꯎ ꯐꯖꯔꯦ ꯂꯥ ꯃꯃꯥꯅ ꯚꯤꯗꯤꯑꯣꯗ ꯌꯥꯎꯔꯦ ꯐꯣꯇꯣ ꯅꯝꯃꯣ ꯃꯤ ꯀꯔꯤꯕ ꯀꯩꯅꯣꯒ ꯀꯩꯅꯦ ꯀꯔꯤꯕ ꯀꯨꯔꯥꯛꯀꯤ ꯁꯝꯐꯥꯒ ꯐꯥꯔꯅꯦ ꯃꯤ ꯊꯥꯏꯅ ꯒꯋꯥꯗꯒꯤ ꯂꯩꯔꯛꯄꯗꯣ ꯃꯃꯥꯅ ꯑꯝꯇ ꯐꯥꯗ꯭ꯔꯤ ꯉꯁꯤ ꯐꯥꯕ ꯁꯦ ꯕꯦꯒꯁꯦ ꯃꯥ ꯇꯔꯪ ꯆꯠꯂꯤꯉꯩꯁꯤꯗ ꯇꯔꯪ ꯆꯠꯂꯦꯕ ꯑꯩꯁꯦ ꯐꯤꯁꯦ ꯂꯧꯊꯣꯛꯀꯦ ꯇꯧꯕꯅꯦꯕ ꯁꯁ ꯂꯥꯛꯑꯣ ꯃꯥ ꯊꯅꯝꯃꯦ ꯌꯥꯝ ꯃꯥꯜꯂꯦ ꯃꯄꯥꯟ ꯑꯣꯏꯅ ꯄꯥꯏ ꯂꯩꯔꯦ ꯕꯦꯒꯁꯤꯅ ꯑꯣ ꯑꯩꯅ ꯃꯣꯏꯒꯤ ꯉꯔꯥꯡ ꯃꯩ ꯊꯥꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗ ꯑꯩꯈꯣꯏꯒꯤꯗꯤ ꯉꯁꯤ ꯑꯣꯏꯅ ꯊꯥꯗꯣꯏꯅꯤꯅ ꯍꯥꯏꯕ ꯑꯗꯨꯀꯥꯟꯗ ꯑꯉꯥꯡꯈꯩꯅ ꯍꯦꯂꯣꯋꯤꯟꯒꯤ ꯇꯥꯏꯞꯇ ꯀꯩꯅꯣꯗ ꯌꯨꯝꯊꯪꯅꯕꯗꯣ ꯑꯗ ꯆꯠꯂꯀꯥꯟꯗ ꯄꯩꯁꯥ ꯈꯥꯏꯕ ꯆꯠꯂꯦꯅ ꯍꯥꯏꯕ ꯁꯦ ꯗꯣꯗꯣ ꯌꯦꯡꯒꯦꯁꯦ ꯕꯦꯒꯇꯣ ꯑꯣꯏꯅ ꯄꯥꯏꯍꯜꯂꯨꯅꯦ ꯄꯥꯏꯕ꯭ꯔꯥ ꯌꯦꯡꯉꯣ ꯏꯁ ꯁꯤꯗ ꯌꯥꯝ ꯇꯧꯔꯤꯁꯦ ꯌꯥꯝ ꯃꯥꯟꯗ꯭ꯔꯥ ꯕꯦꯒ ꯈꯨꯄꯥꯏꯒꯁꯦ ꯌꯥꯝ ꯍꯩ ꯋꯥꯅꯤꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤꯁꯦ ꯄꯩꯁꯥ ꯁꯦꯡꯈꯥꯏ ꯆꯠꯂꯗꯤ ꯗꯣꯗꯣ ꯌꯦꯡꯉꯨꯅꯦ ꯄꯥꯏꯗ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯆꯣ ꯇꯔꯥꯗ ꯍꯥꯞꯄꯛꯑꯁꯨ ꯀꯌꯥꯝ ꯐꯅꯤ ꯌꯦꯡꯉꯣ ꯏꯀꯥꯏꯖꯩꯌꯦꯕ ꯕꯕꯥ ꯂꯥꯛꯑꯦ ꯆꯠ ꯆꯥꯎꯔꯦꯅ ꯇꯧꯔꯤ ꯏꯆꯥ ꯅꯨꯄꯤꯁꯦ ꯁꯦ ꯃꯊꯪ ꯆꯍꯤꯗꯤ ꯃꯅꯤꯄꯨꯔꯗ ꯑꯣꯏꯅ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤꯁꯦ ꯃꯃꯥꯡꯗꯩ ꯌꯥꯝ ꯎꯕ ꯃꯃꯥꯡꯗꯩ ꯌꯥꯝ ꯃꯑꯣꯡ ꯃꯥꯟꯖꯥꯠꯅꯦ ꯈꯪꯕ꯭ꯔꯥ ꯌꯥꯝ ꯆꯥꯎꯔ ꯃꯉꯥꯡꯒ ꯃꯥꯜꯂꯦ ꯃꯌꯥꯝ ꯗꯦꯗꯤꯗ ꯌꯦꯡꯉꯣ ꯇꯨ ꯚꯤꯗꯤꯑꯣ ꯅꯝꯃꯤꯕ ꯗꯦꯗꯤꯗ ꯌꯦꯡꯉꯨ ꯍꯥꯏꯕ ꯑꯁꯤ ꯂꯥꯏꯠꯇ ꯑꯃꯨꯛ ꯉꯥꯎꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯃꯥꯏ ꯃꯊꯛꯀꯤ ꯂꯥꯏꯠ ꯇꯨꯡꯒ ꯃꯌꯥꯝꯁꯦ ꯍꯟꯒꯅꯨꯀꯣ ꯐꯅꯦꯛ ꯁꯦꯠꯂꯒ ꯐꯅꯦꯛ ꯁꯦꯠꯂ ꯇꯨꯡ ꯍꯜꯂꯤꯁꯦ ꯌꯦꯡꯉꯨꯀꯣ ꯕꯕꯥꯗ ꯆꯠꯂꯛꯏꯕ ꯀꯅꯥꯝꯇꯅ ꯆꯤꯛꯑꯣꯏ ꯆꯠꯂꯣ ꯆꯠꯂꯕꯣ ꯅꯥꯀ ꯊꯦꯡꯀꯤ ꯆꯧ ꯍꯣꯔꯦꯟ ꯄꯩꯁꯥ ꯑꯃ ꯄꯨꯔꯛꯎꯀꯣ ꯅꯪꯅꯤ ꯅꯝꯃꯤꯁꯦ ꯕꯕꯥꯅ ꯀꯩꯅꯣꯝꯇ ꯁꯦꯝꯒꯦ ꯍꯥꯏꯁꯤꯀꯣ ꯀꯣꯛ ꯌꯥꯎ ꯃꯌꯥꯝ ꯅꯨꯡꯗꯥꯡꯒꯤ ꯗꯤꯟꯅꯔꯁꯦꯀꯣ
ꯑꯅꯤꯌꯥ ꯈꯛꯇꯪ ꯀꯥꯡꯁꯣꯏ ꯊꯣꯡꯉ ꯄꯤꯖꯔꯦꯕꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯁꯨꯃꯥꯏꯅ ꯑꯣꯔꯗꯔ ꯇꯧꯔꯒ ꯌꯥꯎꯁꯪꯁꯨ ꯑꯣꯏꯕꯅꯤꯅ ꯆꯥꯔꯁꯤꯅ ꯇꯧꯕꯅꯦ ꯑꯗꯣ ꯁꯤꯗ ꯄꯔꯊꯥ ꯑꯗꯨꯝ ꯌꯥꯎꯔꯝꯕꯅꯤ ꯁꯤꯁꯦ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯆꯥꯔꯕꯅꯦ ꯕꯥꯔꯕꯤꯀ꯭ꯌꯨ ꯅꯦꯁꯟꯗꯒꯤ ꯑꯣꯔꯗꯔ ꯇꯧꯕꯅꯦꯕꯀꯣ ꯁꯤꯗ ꯏꯃꯥ ꯍꯩꯗꯣꯛꯈ꯭ꯔꯦ ꯅꯨꯡꯁꯤ ꯌꯥꯝꯅ ꯑꯝꯇ ꯃꯈꯨꯠ ꯆꯥꯝꯊꯣꯛꯄꯤꯆꯣꯕ ꯌꯥꯝ ꯅꯨꯡꯁꯤ ꯊꯕꯛ ꯌꯥꯝ ꯄꯤꯕꯤꯔꯝꯃꯦ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯏꯆꯥꯅꯨꯄꯤꯅ ꯐꯅ ꯍꯩꯗꯣꯛꯄꯤꯔꯝꯃꯦ ꯑꯗꯣ ꯁꯤꯅ ꯗꯦꯖꯔꯠꯀꯤ ꯑꯥꯏꯇꯦꯝꯅꯤꯀꯣ ꯕ꯭ꯔꯥꯎꯅꯤꯒ ꯀꯦꯛ ꯕ꯭ꯔꯥꯎꯅꯤ ꯂꯩꯔꯦ ꯑꯗꯩ ꯒꯨꯂꯥꯞ ꯖꯥꯃꯨꯟ ꯑꯗꯩꯗꯤ ꯍꯜꯋꯥ ꯂꯩꯔꯦ ꯑꯗꯩ ꯁꯤꯅ ꯑꯦꯛ ꯀꯔꯤꯅꯤꯀꯣ ꯑꯗꯩ ꯁꯤꯅ ꯃꯇꯟꯅꯦ ꯁꯤꯅ ꯆꯤꯛꯀꯟꯅꯦ ꯑꯗꯩ ꯁꯤ ꯕꯤꯔꯌꯥꯅꯤ ꯂꯩꯔꯦ ꯁꯤꯗ ꯑꯗꯨꯗꯩ ꯁꯤꯅ ꯀꯩꯅꯣ ꯁꯤꯅ ꯕꯤꯔꯌꯥꯅꯤꯒ ꯆꯥꯅꯕ ꯍꯦꯟꯖꯥꯡ ꯃꯍꯤ ꯍꯥꯄꯛꯄꯗꯣ ꯑꯗꯩꯗꯤ ꯃꯐꯩ ꯑꯅꯤ ꯂꯩꯔꯦ ꯄ꯭ꯔꯥꯎꯟ ꯑꯗꯩ ꯐꯤꯁ ꯑꯗꯒꯤꯗꯤ ꯆꯤꯛꯀꯟ ꯋꯤꯡꯁ ꯂꯩꯔꯦ ꯁꯤꯁꯤꯅ ꯐꯤꯁ ꯑꯣꯏꯔꯝꯅꯤ ꯁꯤꯁꯤꯅ ꯆꯤꯛꯀꯟꯅꯦ ꯁꯂꯥꯠꯅꯦ ꯔꯥꯏꯇꯥꯅꯦ ꯁꯤ ꯂꯩꯔꯦ ꯁꯤ ꯆꯥꯊꯔꯒꯦ ꯉꯁꯤ ꯌꯥꯎꯁꯪꯒꯤ ꯑꯩꯈꯣꯏꯁꯨ 그래서 다시 자르겠다. 막하게 나와요. 지금 잘못 잘라. 뭐 피자브라? 이거다. 못 잘라. 썰어도. 사실 그런 거 많이 안 하는데. 하와이나. ꯃꯌꯥꯝ ꯌꯥꯎꯁꯪꯁꯦꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯉꯁꯤ ꯑꯣꯏꯌꯦꯕꯀꯣ ꯌꯥꯎꯁꯪ ꯃꯩ ꯊꯥꯕꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤ ꯄꯨꯅꯦꯗꯗꯤ ꯉꯔꯥꯡ ꯑꯣꯏꯅ ꯃꯩ ꯊꯥꯏꯌꯦꯕꯀꯣ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯑꯩꯈꯣꯏꯒ ꯃꯣꯏꯒ ꯆꯞ ꯃꯥꯟꯅꯩꯌꯦꯕꯀꯣ ꯑꯗꯨꯒ ꯃꯣꯏꯅ ꯉꯔꯥꯡ ꯑꯣꯏꯕ ꯑꯗꯨꯒ ꯃꯣꯏꯗꯤ ꯉꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦꯕ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯃꯩ ꯊꯥꯔꯦ ꯑꯗꯨꯒ ꯉꯁꯤ ꯑꯌꯨꯛꯇ ꯑꯕꯦꯔ ꯇꯩꯅꯕ ꯏꯁꯤꯡ ꯆꯥꯏꯅꯕ ꯇꯧꯔꯀꯥꯟꯗ ꯃꯣꯏꯗꯤ ꯉꯁꯤ ꯑꯌꯨꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏ ꯈꯛꯇꯅꯦ ꯅꯨꯃꯤꯠ 5ꯅꯤ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯅꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯝ ꯆꯥꯕꯁꯤꯁꯨ ꯆꯥꯊꯣꯛꯑꯦ ꯌꯥꯎꯁꯪꯒꯤ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯑꯦꯟꯖꯣꯏ ꯇꯧꯕꯤꯌꯣ ꯑꯗꯨꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ Happy Holi. Happy Holi to everyone 아니 아참땅 하이펫 러름들. ꯑꯩꯈꯣꯏ ꯑꯅꯤꯌꯥꯗꯣ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛꯇꯤ ꯈꯔ ꯆꯥꯎꯔꯕꯅꯤꯅꯀꯣ ꯅꯤꯡꯉꯥꯏ ꯌꯥꯝ ꯇꯧꯔꯦꯕ ꯃꯃꯥꯡ ꯆꯍꯤ ꯐꯥꯎꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯗ꯭ꯔꯦꯁ ꯁꯦꯠꯄꯤꯕ ꯀꯩꯗꯧꯕꯗꯣ ꯑꯗꯣ ꯉꯁꯤꯅ ꯃꯥꯅ ꯇꯧꯔꯤꯁꯤꯅ ꯇꯨꯝꯊꯣꯛꯎꯔꯦꯕ ꯇꯨꯝꯃꯨꯗ꯭ꯔꯦꯕ ꯇꯨꯝꯗꯧ ꯃꯇꯝꯗ ꯇꯨꯝꯃꯨꯗꯕꯅꯤꯅꯅꯦ ꯀꯩꯅꯣꯒꯤ ꯌꯥꯎꯁꯪꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯝꯗꯥꯏꯗ ꯃꯥ ꯇꯨꯝꯅꯤꯡꯉꯛꯑꯕ ꯑꯗꯨꯒꯤ ꯅꯤꯡꯉꯥꯏ ꯌꯥꯝ ꯇꯧꯔꯦ ꯉꯁꯤꯗꯤ Okay. See you next time.